Kundri, ELITETV ka tumba special talk ta may amutara mokcheri. Nasi kuna pulari ba guest asiyati kana sunati. Maru na koi Manipuri not culture bu. So kana bu hama bada atau bu thorang yari ba amna multifaceted oi ba aduga ai ba musu oi ba. Aduga tuan ba kogi Manipuri chinja kilam su he na phana may amna khangan na bu honari ba amna masang na ba adum ba ni handak koi yam koi na koi Meghalaya da lai ba aduga kogi Manipuri Sahitya Parishad Meghalaya gi su president oi ba aduga lele na tuan ba kogi Manipur Elders Consortium Silong gisu maru ba thorang puriba duga funga heritage gisu chairman oriba ram Munish ni ngasi khoi gi lengbi studio lengbi rakpani maru na khoi maru ba thaba magi Manipur da lakpani madu gi khulong chablo ga nojobi tanjalu jabani oda Munish pro ahmada taramoksin ELITETV sung oja Jit Ningomba aibu sumaina invite to group da mutta ai thagachari maru na zaina introduce to da si thau ba yamna maru ba hai tare khoi oda Munish se khoi General Director na Indian Council for Cultural Relations, Government of India will be Minister of External Affairs ki General Director Northeast ki lagi bini ujana. Baru na koi ki paring mana lati na koi General Director lagi basya. Masigi ICCR atau bermatau sekali no masih nak koi ki lagi ba Manipur ki culture bu pam jawab kamu sih jadi amna kana bupi kamu bersuara muni akan bersuara lagi muni. Saya matan hal matan. Indian Council for Cultural Relations ICCR na miyamna khangnabiba organization si akoigi Government of India gi Ministry of External Affairs ki manungda leiba adugumba organization ni office ni aduga magi main mandated activity di India gi mapanda India gi culture se masi represent tawwa amusung akoina cultural exchange tawwa habidi mapan lamgi you know akoigi culture sisu akoina India da pusalaktana cultural exchange tawna basa masi akoigi main pandam ni for example akoigi Manipur gi hojik leiriba akoigi raslila bu oiro Manipuri jagoi all over world yam famous oi gi pungcholom ko masi gi ayamba you know 80 to 85% of mokoigi foreign trips si akoigi ICCR na sponsor tawa ICCR gi under the chat pangatane sumaina akoigi Manipur gi culture bu koina foreign country da akoina utpa ngamba mingonda takpa ngamba adugumba office amani haina thamjage baru na ko Northeast ki ne lai bani tuan ko Manipur kan da Northeast ki lai station ki main responsibility si ICCR to biri recommend do hoy the entire Northeast ki in a zonal director le jabani aduna state khuding maki akoigi ICCR gi manunda panel oiba group ana group se ko ne hekta thaba yataba hana check tawba hana panel tawga group si particular jagoi isai gi group ko singing gi group especially inat ki oiba ko traditional sina ayamba koi focus tawje ado maduda kenu tawba akoigi panel tawba ICCR da screening tawba panel tawba expert mayam na khangatlaba adugumba group tu oina akoina opportunity pi mapanda akoigi you know culture si Indian culture si the state ki culture the community ki culture si koina showcase tawgi damata kana gumba koigi jawogi institute obi any say euro sida akoi ICCR da approach to hai daragadi kamaina tawni duga any moisu foreign da showcase tawni ba mo gitu yaw ngin tuan ba koigi me amali masai haibidi ko kamaina any non collector institute amana ko ICCR de khudong chaba fange hai ta bi kamai kai to first of all good to group to genuine uitaba haidi aduda yawiri ba artist singi mokoi gi background du yamna link bataba ko aduga mokoi na tawri ba potu jagoi boiro adegi pung boiro adegi isai boiro yamna authentic oiba ko the particular community to gi yam authentic oiba performance oigadaba ko aduga adugi further akoigi empanelment form lay masi online da sudum phangi masi fill up tawbiraga masi ga loina video akoigi submit tawbigaba moi performance video se ado masi amo koina akoigi ICCR headquarter New Delhi da screening tawe screening tawaga maduda makoigi apapatabji expert na khallaga maduda kaigi moi khangalagadi they are eligible to go anytime koigi office ki select pa matungina
ꯃꯈꯣꯏꯒꯤ opportunity ꯗꯣ ꯑꯗꯨꯝ ꯐꯪꯉꯛꯀꯅꯤ ꯃꯣꯏ ꯆꯠꯄꯒꯤ Okay, yam fazaba do any anova khoi to mo gambu le su ngasi khoi sa minister hari sida yam le madu khudung chaba lagu bi yare makata la sinis sa khoi Manipur Sahitya Parishad Meghalaya gi su khoi chairman obitana le biri Shillong de le bi da si kyam kre sarkar thabu to biri ba Shillong de le bi da si kyam ko le dum circle ta ga le ba du ga Manipur Sahitya Parishad Meghalaya le ba rules na kai dum tham ai Imphal wahing lekai de kini adubu ai thabak ta patagi Shillong de leibani Shillong de leibi kuire Shillong de leibi more than 15 years mukti sujanjare aduga Shillong da leiba chilnaw sing meti jamyam thabak ta dan leibna ayam bane ado akhoi myam punsal laga sahitya gi chawkhat nabagi damakta apna Manipuri Sahitya Parishad Meghalaya si 2004 da form tawkhibani aina join tawdringe mamang da ahlaman sing da form tawbiramani oja rajmani nongthombam kaina le moina lead tawbiramani oja YKB mokoina akoigi form tam hojikna amuk akoina pudana leiri ai samagna Manipuri Sahitya Parishad Meghalaya gi president moina Pujari aduga masida akoina sahi kudingi annual conference tawa annual conference ta Manipur dagi Tripura dagi Assam dagi Bangladesh dagi chinau ai bai bising bu kaudna akoina annual conference tawa loina na akoina Dr. Kamal International Literature Festival haina su 2020 dagi akoi hodokse ko almaina akoigi sahitya si chawkhatnaba hodnaba adugumba akoigi parishad ne nai thamjage Wari ne paisa bi ba ai ba alo bu tholak pu yai alki saving ibu ya meta waring ibu oi basu yai mo sing sida kari support tabu pi bi suppose ale am like se I ba me am le da hu pongdo pongam da ba publish to pongam do me am se le do Manipur Sahitya Parishad Shillong sina koi madu gi khudong chab ju pi bi kamai kamai hoi akoina akoigi member wibiri basing si member si not only from Shillong maji Manipur de VBI digi Kasar dagi VBI Tripura de VBI adu mukoina akoigi moigi particular larikama ready leire ntraga saring khara ready leire phoning bagi moida tanja leire gadi maduda koina as a publisher oina ko as a publisher oina koina Manipur Sahitya Parishad Meghalaya na phongba aduda koina support tawwa ko aduga not only printing and publishing but larik to amuk mayam gi mamangda amuk lanthokpa phongdokpa tawbase madudasu koina akoigi event ta mateng pangba adugumba activities ta yarighei ngamighei atmaina koina support tawna ba hona ji I best state sing hai tare ko Manipur Sahitya Parishad sim leba Assam gi su leba ko Manipur gi hai tare headquarter leba jiga dum mari lena bra madu gi branch on lebra na taga tongan ba entity in the labor kamai to bi ko Manipur Sahitya Parishad Manipur Sahitya Parishad Meghalaya si tongan ba entity amo ina di dum lejai ma registered tawraga Meghalaya gi manungda lejabani tabu adu haraga su ngai akoina relation di phajana lene akoigi Manipur Sahitya Parishad Imphal bu ero Manipur Sahitya Parishad Tripura bu ero Bangladesh Sahitya Sangsad bu ero makhoiga dum khusumnaba masung makha thabak punna tawinaba handak ikuidana mamangi October gi tang amaga ani da khoigi annual conference tawgi anuda Manipur Sahitya Parishad Imphal gi oja Longjam Joy Chandra lakpiki adagi Manipur gi delegates more than 30 muk lakpiki ko MU gi chhatra sing ju yawi adagi Tripura adagi Assam dagi suloi lai anuna mayam gi gathering oiba Shillong sina khara centrally located oiba miyam na su pamna pa mafam oibanina mayam na laktana mayam sauna Northeastern Hill University da koi pangthoke almaina loina ai baby sing se koi loina di adum sangsan tonga laga su loi samna ba haitare okay yam haba khongkang lokai pese duga wai thawla mani duga Manipur Elders Consortium Shillong gi su maru got biri Manipur Elders Consortium sina tawri sina kari mathau mato bi se du thabiyo Manipuri Elders Consortium Shillong si mai kidia kona masi 2023 da form tawgibani masina mo koina civil society mo oina akoigi 2023 da horokiba ihose masiga mari lenana kitang akoida yamna vulnerable oiba situation ama lakieba Shillong da de maitei go back kind tawba adugumba jaga ama kanna yorokeba adada masida di kona chinau mayam si office
hospital adagi any kind of branches lady ma'am sida thabak tawraga loi tar leibnina masida koina punjan bagi keno si khara watpa ado koi si punjan laga you know any kind of untoward incident ko id ihaudu ga loinana asopan ama yawbadu koina face tawna bagi damakta form togiba adugumba Manipuri Elders Consortium silong na ba masi main pandam di koina to safeguard the Meiteis ko Meghalaya da silong da especially lady pa mayamsi da safeguard tawba adagi mokoi bi punin chogot pi ba ko ada khoi mayam lady haga koi punjal laga pangal namu oina bagi pandam da form tawba koi organization ne max hari ba koi constituency handaki amna nungai taba thodo haiba tai amna koi reba अखोगी हेरिटेज साइड अमसु ओरकदब चाहि खितंग गायरब अखोगी राजबारी हंदक सी पूरा डिमोलाइज तोगी बिसु असो बथ होदांग लोगी बंद खल्ले कोने सिन थिंगा जबदा मरेना मसंदक की गुगी राजबारी सिलोंगी राजबारी थुगाई बसे होय नंग साबगी पोत लेबा कोई प्लानिंग डिपार्टमेंट तो मैं आमसु लेरे मैं आमसु कंसोर्टियम से लगा प्रोटेस्ट तोबा कोई तेने दिगी मणिपुरी स्टूडेंट एसोसिएशन सिलोंग तो को मैं आम थिंगा दे कंसोर्टियम से असो कोई रोल में लोग गेले खल्ले हंदक की राजबारी कोई थुगाई बसे Mesti kami feel tu dia tu, mereka kerja tim saya tu tuan bawa koi protest tu betul lagi. Tapi batang kami ni Malaysia batang sih. Raspberry thugai ki besi thawai am nuaite. Seng hajar betul ko. Because masih aku ki yang cakap laba itihas ko, yang ki aku ki historical laba potama demolish tu wahai besi. Masih yang na apang bagi thabak ne. Masih moi yang na ignorant tu na, anduga yang na khangdana masi tawhibra haibisu ai thamjage aduga masi akoi kannabasu honaje aduga adu sumaina su thugaigi ni haibagi kenu wakhalon su thamode kannabu honaje haibidi akoina kannabu honaje si ngagi october gi tang 9 da akoi gi yum se fully demolish tawgibana adugi mamang digi moi yum se siba khotpa hobasida adugi thamu wadi nge mamangda akoina kanoda appeal tawjaki basiti ko honorable governor da su adi art and culture da su akoina appeal tawjaki basiti restoration ji phajana tawbiyo haina akoina request tawna akoi restoration tawgani habagi kainoda assam type ki yumnina yamna difficult to ba kanona magi kano restore tawse and restore tawsi mona लाइव फिफम दुदा फजना सेंबी नबो होनबियो हाइबनेबा अदुदा स्टील गुंबा आयरन गुंबा अदिगी एजिकी एल्युमिनियम गुंबा तर मॉडर्नाइज तो थोपिगनो हाइबगी एफोर्ट मणिपुर साहित्य परिषद मेघालय गा मैक्स कना पुल्लगा कोना रिक्वेस्ट तबनेबा बट अनफॉर्चूनेटली मोइगी इग्नोरेंस सिना मोइ ब्लंडर मिस्टेक को मोइ लोइना डेमोलिश तोथोखरे मसी याम नुंगाइते अदो मसीगी पोसी you know akoina yam kan protest tawi hojiksu akoi protest tawraga akoina haijari basi mafam duda adum hanagi lairiba mawong duda adum sagat piba potsi modernize tawdaba ko madugi akoina kanna madomda kano pressure pijari na akoi honajari maruna ko hojiksi hanagi potsi singi thamni habe posule ko madu hapni habile hapni adu anyway hawre hazin kari to ya ke hena ku le jero potu thama mong dune kuna amna pamise okay kada ga ga personal la kana ga so far ko khanja ji phauta ai be ne le rakpada like manga gu madi ibi ga kali akole ibada english translation yauna ko ne tabada ko aronda khujin thorang kaina ai link pan ya bada like ibagi wakhalon se amaina la khibna duga karamba area ga trust area je piraga me am sida koi like si pahanna du honawa Manipur su ngari to ngari ko like pab gi sang siam handara ko sulai on the other hand duga like si lady na sulai to bagi po sulai oda me na ko sigi ai bagi na sa ko sia kan mo khlan bi kamai changbi rakhe sigi inborn kanone choice ni haitare abadi you know adum pigling idigi dum inbagi ithilama dum lakpado aduna short stories gumba kai gumba hana iba hojere ko duga wari asang bo upanyas sida la aroiba da focus tawjaraga aina ai ahamba keno ina ai trilogy na ai chaluki ge ai wari lige
ai hingli haiba ahum si ai ijagibani da ai gi ibagi style of writing si wari am chathara gasu kamhaina akoi gi maitai gi yamna rich over culture se masi kamaina kona showcase tawge mapanda atai larik ki through the mingona kamaina khangan sige habse masi main panda moina waraga akoina culture gi line de lebinina adom do ina ayamba focus tawje haitare okay haji fawdo jagi latest la koi aron kudin tharang sina pinning ba me am pinning message ke no english ta su koi translate taroga phone bi sigi pinning ba ithil me am da pinning ithil ji ke no thambi aron bu kujin tharang sidi 1891 gi koi gi yuvraj tikenjit ki ka koi gi then commissioner koi gi british ki james wallace quinton se makhoi ami gi singba tanabase madom bayam ba ina focus tawjabadi aduna aron kujin thorang mamang gi sehida akogi maharaj lesemna akoina phumbi khibni magi palace ta hojik same translated version si the kingdom of Meitei Anglo Manipuri War 1891 at conspiracy theory has masina Macmillan na publish tawibani aluga masigi sisu akona beyond Manipur da hojik si akoi Meitei furup si seranana narrative pubiba aduga akoi gi asengba akoi gi identity amsung akoi gi pak zawrba akoi gi ipai puna thambiramba akoi gi chawrba akoi gi culture se ko masi namhat na bohonarakpa ko adugumba mayamdu akoina face toknabagi damakta adagi mayamda non Manipuri singda hena khangan nabagi damakta the kingdom of Meitei habisi translate tawjabane masida akoigi Quinton si hojiki matam gi IS officer gumna mase ICS pass tawwa amasung akoigi CSI na Queen Victoria gi highest ko medal da phangaba adugumba yamna qualified oiba educated oiba British officer amaga akoigi Manipuri Crown Prince Yuvraj Tikenjasina madi homeschooling dane manto is anuga tawdabu singba tanabadati Yuvraj na heli hebse masi akoigi agi si doku drama ne doku drama obnina thokiba thodok mayamga adum iroina na adum wari si chathabane aduda aina thijanjaru bada yamna penjagi bhai tare haidi adamna chawba British officer duna maithiba ngamgidabdo loksing mainly loksing da aduna madugi potu aina lyric sigi through da aina mayamda khanganing ba haitare aduga non Manipuri singdasu akoigi chakolaba Manipur gi kingdom of Manipur ana lerami ba akoigi rich oiba akoigi nat ki culture se masi around the world sandok ningbagi pandam amada English translation is tawjabane okay am phal mo phom le duga kadang ozagi responsibility ai tare ko ozagi multifaceted oibani haji akuna any akui silong go chat kan da lei ba ko gi ozagi phuma heritage se am nuai bai tare like tabum gi sul le aduga ban cha ba thak pai da kuna lapu ma tam da nuai ja ba kuna se maitei gi hai tare ko khizza se irom bo ro chagem bo ro kai shme am tawba karma wa khalon de koi phuma heritage se mu ada establish to gi bono so far how the magi successful kya mere madu sam thambi phuma heritage si aina thabak taraga leiba matamda hoigi post area lai mukra digi police bazar si da naga restaurant digi akoigi mizo boy ban tawe ba mage ada akoigi meitei gi pakno udaba adagi khantha ba matamda di food culture dadi akoina kwaidagi enrich over food ne ba akoigi sidi aduna sidi kitang mayamda masisu chinja khaibisu culture amane aduga ramhaina chai kari chai habisi khangan bisu culture amane adugi pandamda phunga heritage ki manung channa phunga restaurant si lai mukrada maina hojeki bini adugo chinau mayamna nushibidna yamna
successfully run adum tawjiri hai tare with the profit ko adum profit laktana adiki yam nungai ribadi you know people from other part of India as well as ko akoi foreigners signal laktana taste to bi ba cha ba thakpa adiki hangba ko masi to aduga aduga lomina akoi Manipur gi lebiri ba miti micha chinau singsi punbam amsu oiba masida koina larik tanabham su oiba maite rongi larik puero ntraga koi English translated puero masi akoina book reading tawba adagi akoina lepung phamba anamsu akoi hodokche lepung phamba sida sida akoina positive way da ko na ahal singa angang singa pullaga akoina wisdom talk haitare ko wisdom talk si tawba adugumba yamna centralized over cultural hub ama oina Shillongda koina sum haujabasi yamna successfully su oire ai thamjage okay aduga yam nungai ba amala tani sina khoi sei tra nga me asu Shillong gi lebre Manipuri in Shillong sini Shillong se lebre sini pra settle to ga lebedi no mande aduga ha de ge ba kambu le rambra suppose akona panaba 7 years devastation chaitre khunda ki bide to an to chen ge me amale ga ba Shillong ge lebre Manipur sin se almost hana lera ko kambu su lebra almost wadu gi ko gi kaitare electoral voter with the number of the Kambu later, Brana Tagana, come on a Manipuri film, see, come on later. Shillong the Laiba, you know, Hoi Miti, Chasing Si, Ahoina, Makal, Oh Maritogna, Kaido, Yabrana Kanji. Ahambada, Matai Taina de Gi, Adum settled Toropa, Bangladesh Lomdegi, the Lancel of Bolagans, Kaina, Quigi village, some music lady was happening. Maditaga lady, Mite, Chinau Sings, de Moje, Chimpak, she, Moi, Pazana, Canatoroga, Chimpaki business, the Moita Zerisha. A Moji history is taken over the long back, Moi Mamang, Canotegi, Lera Abjani Moseko. I don't know, Moi, connect Toroga, Kamaina. Mokogi cannot do cow to be the Akoga Kamina Samnaraga cannot do Habisi Sahitya the Buero, any kind of support to Rokoikan Honazerico and the Bolagan see Shillong Degi Pung Ahum Mari Muki Lambi the Bangladesh border the international border to go Samnana Leva Kun Masam under the Miti Masakra Mina Taraga Legacy Koina Aduna Mo Kwagi oldest Canoe. Secondly, Kogi Miti Masa Kogi Ada Kasi Lavagas, Kasi the merit of Labor, Adugumba Mitimsa Krasum Clay, Kasi di some come to the matrilineal society, have the properties Nupida Oina Chatpa, Aduna Sagi Mitimasa, the Mina Kasi Nupilaroga, Adum proper Kasi Shillongite Oina Adum Laiba, Adugumba, Ahalaman group Amasu Yan Lay, Ado Moy Inat Kiba culture di Kaudi, Aduga Koigadum, Marie Samdana, Pazanadum, Machinana Lay, Ahum Subdana Tabak Tawga Laiba. Category groups. Akoigum say Dareko. Mazakona, Kuina, Sahitara, Kunda Lerakwa, Mina Tabak Torga Leva, ID government service bureau, there business bureau, or mind over the Chasingam Lake, the Marisu Butana Muk Satra, Satra Si Yam Yami, and that now Mena Satra Masing Yami, Akwe Mitimsa. Satra English and Masumai then scattered Toga see different kind of say you know category da meeting sing settled Toga lay Todabu through max ko when a loina punjalaga Mayam Sigi Quagi Sokotaram ko the Awadapa Insinaba and Mina Quay Honaze and I studies here Queen Tainagi Nobel Ari Parapumatam Su Kadaitami Matam Guati Aduga Shillong. Shillong yam Pazaba, Quake and the Yawa, quick Uri Matavi, the Yawa, Mayama Soothing. Shillongi studies Gimatansi. From Haintavi, Mayama Pamay Sikarigino, Mushi area, Sidaki, Iran later, Bazaba, legacy, even the Quiggy Ben Blockese, Massimo out of any Massia Kunatavada, newspaper the Pumbayadi, Massi Bantoni, Blockade, do Hanning. Studies in the Pamna Bamber, Sadugamagi Pangiba, Karikari area, the Hena, where couldn't have the Pangabu Shillongis. First of all, Shillong si yamna nungaiba mafam amani. The hill station oibene na
hawa nuksit yam nungaiba adegi drisya yam phajaba ko adugumba yamna laibada nungaiba pollution free oiba amani aduga yamsu shanti oiba peaceful oiba makoi laiba khasi sing ko loina bada yam nungaiba adegi disturbance oidaba ko nuisance create tawdaba adana mathai thaina degi hauna adum Churasan Maharaj Puro adegi Dr. Kamal ko Manipur gi khwaidigi aiba phawwa Dr. Kamal MK Binodini ko mokhoina schooling tawduna tamakwa adugumba mafamna hojiki wana deba thaina degi hauna ai bangai do uri ma debi dega hoy Dr. Kamal na adu tamumido mana mention tawna particular chapter ama Shillong ana mana thamjui do ngasai Shillong da larik tamaga lerakpada mana ugiba drishya mayam do adre explain tawba uchan panbi gi phajaba adegi koigi sing koigi brook chain bagi phajaba ko madugi mayam adegi imasi MK Binodini shu Pine Mount tamamine ko adumaina posi yamna kanu tawba haitare culturally British ki batamdagi mainly educational hub ama in educational hub ama oigir base masigi maramsi British ki administration center oramel Shillong se administrative center oramanina makhoi ga loinana convent education jisudum yamna lingna chatharba haitare aduna akoina colleges khar leiri ko yamna ko St Edmunds ko St Anthony's St Mary ko Lady Kin ko masi Pine Mount makhoi sida yamna you know education dang na tabida personality development ama tawba yabagi opportunity amsu leiba aduga leibada chabadu su nungaiba ko adigi yamsu costly wetabo ko adugumba mafam amaneba inak nakna aduna mayamgi khwaidigi pamnaba mafam ama destination ama educational hub ama oiba adu sigi maram mayam sina se oigani na ai khanje aduga tamilu mayam si hele dina akogi schooling gumba aduga secondary hai tare ko then plus 2 ya matab aduga graduation kari gi su dum fajana tambada adum nungaiba aduga yamna adum mai masing tambada kana ga dama phum bra kamai to ya mana schooling si amba tabra aduga 10 plus 2 gi mathak adu graduation gi su kamai ne to ye su leire ko lai budi entire study complete to the nungai bu phum oira jik par bi gi banni hu se North Eastern Hill University si you know akogi North East India da quite reputed oiba you know university amane aduna mahaki affiliated oina colleges singsil leibenina akoina St Anthony's oiro Edmunds oiro leiba mayam se asina coming to have the me amna graduate chatra amna graduate tawba post graduate tawba PhD level bok tawgi opportunities leireba aduga moigi infrastructure su the college ki moi gi leriba hostel facilities class facilities loina yam phajna leibagi kanu na jikcha ko gi ICCR gi se koi foreign students su government of India gi scholarship ta koi na pi haba na koi foreign students su phanayam na jik Shillong da tamduna leireba because of its quality of education it's very good aduna till the PhD level haijake aduna overall schooling dagi hona you know college education jibo yamna perfect oina yamna phajana moi chathai nai thamjage okay adagi gna su lay khudi negrim su lay ri negrim su koi miti me sa yamna lay negrim hospital da thabak tawtana yamna entire khwaji saruk yamna thabak tawisi negrim stane mane hana so khudi damo santa ahoy hana khudi director amna negrim su lay rame ahoy adu lai posida koi sai tabanda lai be sida koi study to sida auction na ba kangu su yawo to banati auction na ba yawo pa kari tro ko me am sida adadi koi consortium ki site gi andra koi gi parishad ki site gi me am si ko agar to udana ba ai bi koi gi letai gi ka hai da badna mo de na sok ta na hai tare ba adu ba kai ma thoro pa yawo ba khudong thi ba adu kamaina maintain to gi ba yawi adu akoina
chatna moral policing tawa adegi moide advice piba adegi kitang lam hen baduna ko hen stringent lawa ko government ga su samnaba local gi DC adegi DGP ko mo loi samnaraga posi aranda mamangda ihousi ga loina tawda mitimsa pamsa ama khakna you know hawks call toksalaga maji akogi yamna kano tawba phibamda atopa phurupna maji phudna maji chaitna tawbire karga mayamda sanduoga maji bhari lohengraba thigaluga na mana phagi tawo lermo okay adu akoi max ni masi FIR palaga ko mangonda lesson na mo inaba mana tawu dumaina atopa na toroktana ba adumaina koina pressure si pitna control da tawduna mayamji yamna civilized manner da laina bana koi kana control to jai especially max na masi control kana tawe no no na koi gi meghalaya gi chief minister konak sangma duga hanagi chief minister ay manu do kaw kre yamna koi sum taw dai lecture me ko na on Manipur working delegation gi general secretary kanda hana mukul sangma yamna sei ga saktana chief minister jero su koi gi ledna ko panyu to ga sei ga saktana mu na ko si yamna reception pi na to bi gi yamna na no koi gi ga chief minister ga su ledare yam chamba du ga mi loino bagi mong si siga ko gi leda Manipuri sing swai tar mani mete sing su una lu na to bagi no ui kamana le relationship na sim tang relation yam na pay for the fact that Meghalaya government ko especially honorable chief minister mo down to earth yamoy easily approachable suwe wari imthing sanajage wari atigi kana topic am dam tanajage habita available aduna any issue si akogi kana da pukhat pada mokoina tabi aduga maitei akoi phurup sina tayamna sakhot ke habese maji manipur gi wang masida khangba ngame aduga Shillong is a big example. Shillong se you Rajbari lermiba Manipur gi kingdom of Manipur gi presence felt the whole miba ko masi yamna chauba kanu mo oyaba adugi respect si hojik sudum leireba aduna aigi English version the kingdom of Maitai si honorable chief minister Congress Samana Shillong literary festival da mamang thagi akogi November gi tang kumathoi da mana phungbi khimna ko adu sumayam haraugi congratulate tawigi aduga copy si lyrics si ai loina paraga ai kena toge it's really very interesting book kana encourage to wiraki aduna public the key relations mo khogi yamna strong oiba dagi mayam gi praja gi kana na ba toiba dagi khogi you know cultural events mayam toba masamak su participate toba magi entire team su participate toba tourism chakol na bokona ba ko aduga tourism ji ju hojik se Shillong ji north east the kwaidagi wang footfall oiba mafam mo oiba tourism gi mogi revenue su yang wang leiba aduga akogi peaceful oiba disturbance ledagi village the homestay facilities adagi hospitality ji amna sum moina pulap lingjen manarga tawunina Shillong ji yamna successful oiba adugumba tourism point of view dasu adagi mayamna lakning mise masi facilities mayamda loina suvidha loina piba adugumba destination am su moy aduni ona ubada dum uba phangzaba dagi le ba ko le pa just akoi mari ni mangani gi visit da pone tawke matam dugi 2015 by 16 da orengani yam nungai ba dugi akoi le ba kari lake nungai ba lake tumum gari doki su lake was lake the city nunda adu su lake doki na Bangladesh border da adagi akoi gi nongam ta ba jaga du Cherrapunji da su mayam se koi Manipur film industry koi actor actress mayam moi film crew ngagli tana lae aduga photo koi film nambagi photo session film mayam doki haiba Cherrapunji Monsinram masida moi film adu dasu opportunities government na ilai na permit piba adagi chamga kainoma film am namu buda nungai ba adu ne ba natra restrictions leraga di mi laning de restrictions leitaba adagi yamna down to our government friendly ways masi ju achowa moi successful oiba moi step am ne okay matam sele sele lo sele ko zagi am journey hai tar ko multi faceted ba ko am ton ba
organization singi shu to bibine tawrina haisi la ka na idea Manipur se important lo ba ma open culture gi through da du le me am sigi through da se ai bine ito ko me am singa ko na Rabindranath Tagore ida me am ma ko gi aduga ko gi lamyan ida ban ida me am ko masina ko da thilma pi su le ba na hauzik Manipur gi sida ai ba mo ne su to culture gi adu ba thopu ba mo ne su idea Manipur matang jadi ozagi ba kari ba ngam thamyo idea of Manipur se masi hojik kitang identity crisis oina leibagi phibam ma oina uje as a writer especially younger generation sida akoina maitai ama oibagi ko daga being a Manipuri akoida kari proud feel tawgadaw no haibase masi hana understand tawhanba ma takpi tambibam dakar tayo khangdabani yamra na khalebako aduna akoigidi isagi yamna chaukhotpa akoigi ipai puna thambiramba akoigi legacy neba masi khangnaga akoina way forward si chatlagadi idea of Manipur si yamna successful oini aduga yamna shining oineba natabida akoina lamhang naragati potseko aduga isagi oiba leiseriba inat ki oiba phajagraba koi culture si khangdragadi akoina identity crisis ta kanu tawkineba aduna pochi hojiki leriba tangdu leita daba situation sida being a maitai and being a writer aina hygienic body maitai habsigi essence of being a maitai maitai habsigi definition si akoi ireisa kodimuna khangba mem da katai hadi isagi sumang hana silo mi sumang sidringa da aduna akoi machine si chungchalaga akoi machine si hena akoi gi nat ki ba phajaba culture si khallaga hauna lonchat kaya leiba adagi ipai puna thambir ba chatnabi mayam se masidang akoi safeguard toga chatpa matamda akoina we'll have a bright future akoina anauba kanantang akoina apply tauba anauba mingondagi tamubagi daka tataba Japan na hojik leiba styles Japan yam lingna Japanese amakhagna kam changba mayam respect tose adudagi hendokna akoi maitai gi leiseri buneba culture se aduna masi posi takpi tambiba khana nainaba amanda kartai akoi gidi phun thangiba maitai gi culture da inat ki da adigi mina wrongly narrative tawibase masi silence is equivalent to acceptance naibe domination se masi tabida social media da ramado kananumna hack miti group ki Manipur ki amba kani nangna adu haibdo lali aseng basi ni haibdo ngambagi ko sakti ni su lege dawne khangragadi ignorant oragadi rasbari kaigrisne rasbari kaigrizi akoi meeting cha masem adum kanu tawga dum thogai grinna this is very unfortunate and masigu masi thot na ba akoina isan isa khangba mem da ka tai masi akoina writers forum lebiri ba adagi ahallaman lebiri mayam si tawga punjal laga akoina unity mo porpa idea of Manipur se akoigi leiseri ba hanadigi hono lonchat leri ba degi chatharagni ba legacy se masi follow tawga akoina phajana mayek sengna akoina world Manipur gi mapanda thamba ma present tawba ma daka ta ya nai thamjage namajay thank you so much atil ma visit hai tare Manipur gi visit sida dong cha balai zo ga jana matab devi dana adu ELITETV gi special talk ta sarga go na ELITETV ma ki degi hanana thagat thank you masi de ELITETV gi special talk matang exhibition jare makha tabda ton ba masak na ba society ki thabak katho ga thabak toy ba mayam si ton fix the action lo mayam si masi unazara ga bakone kari pami ba kari tongni ba praja da kari feel to ni habdo matham naw na no chage masi de ELITETV yeng video khutba promo kana khurum jabale na kaina de atani jari pinevers